ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ. ꯑꯉꯥꯟꯕꯗꯒꯤ ꯑꯃꯝꯕ ꯑꯣꯜꯂꯛꯄ ꯃꯇꯝꯅꯤ. ꯄꯥꯔꯤ ꯐꯝꯂꯝꯕꯗꯒꯤ ꯈꯪꯁꯥꯎ ꯁꯥꯎꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯂꯪꯈꯤꯕ ꯈꯪꯍꯧꯗꯦ. ꯂꯥꯏꯖꯀꯤꯅ ꯃꯃꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩ. ꯄꯥꯔꯤ ꯇꯥꯏꯅꯐꯝ ꯈꯪꯗ ꯀꯛꯉꯥꯎꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇ ꯈꯟꯕ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯩ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ. ꯂꯥꯏꯖꯀꯤꯅ ꯄꯄꯥ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯁꯥꯎꯅ ꯂꯧꯔꯛꯏ. ꯂꯥꯏꯖꯁꯨ ꯃꯄꯥꯕꯨ ꯀꯤꯕꯅ ꯐꯣꯟꯗꯣ ꯄꯤꯈ꯭ꯔꯦ. ꯄꯥꯔꯤ ꯁꯥꯎꯅ ꯐꯣꯟꯗꯨ ꯂꯧꯁꯤꯟꯗꯨꯅ ꯑꯣꯐ ꯊꯝꯖꯤꯟꯈꯤ. ꯄꯄꯥ ꯑꯩ ꯃꯥꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯖꯍꯧꯒꯦ ꯄꯄꯥ. ꯄꯥꯔꯤ ꯁꯪꯒꯠꯇꯨꯅ ꯃꯆꯥꯗ ꯈꯨꯗꯝ ꯄꯤꯊꯤꯟ ꯍꯩ ꯅꯪ ꯃꯈꯥ ꯇꯥꯅ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ. ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ. ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯑꯐꯕ ꯃꯆꯥꯅꯤꯁꯤꯔꯣ ꯍꯥ. ꯁꯥꯎꯅ ꯃꯈ꯭ꯌꯥ ꯆꯤꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯩꯁꯨ ꯂꯩꯇ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯏꯃꯨꯡꯗꯨꯗ ꯏꯆꯥ ꯀꯩꯗꯧꯅ ꯄꯤꯔꯣꯏ. ꯊꯥꯖ ꯇꯞꯅ ꯃꯣꯏꯕꯥ ꯃꯈꯣꯏꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ. ꯑꯁꯦꯡꯕ ꯋꯥꯗꯨꯗꯤ ꯑꯃꯨꯛꯇ ꯈꯪꯈꯤꯁꯤꯗꯅ. ꯁꯥꯎꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯈꯟꯕꯁꯨ ꯉꯝꯂꯣꯏ ꯃꯣꯏꯕꯥ. ꯈꯨꯗꯣꯡꯊꯤꯕ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ. ꯂꯥꯏꯖꯗꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯆꯤꯡꯕꯥꯜꯅ ꯍꯥꯏꯖꯕ ꯉꯝꯖꯗꯦ. ꯍꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ. ꯐꯣꯟ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯗꯕꯅꯣ ꯍꯥ. ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤ ꯑꯩꯈꯣꯏꯕꯨ ꯊꯧꯑꯣꯏ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ. ꯃꯆꯤꯟ ꯑꯅꯤꯗ ꯆꯦꯛꯁꯤꯟꯅꯗꯨꯅ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯛꯇꯕ ꯊꯧꯑꯣꯏ ꯎꯁꯤꯠꯇꯕ ꯁꯥꯂꯥ. ꯏꯆꯥꯒꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯊꯤꯅꯤ. ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥ. ꯊꯤꯒꯅꯤ. ꯏꯆꯥꯕꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯉꯥꯛꯅꯤ. ꯊꯨꯅ ꯃꯍꯣꯡꯒꯅꯤ. ꯎꯁꯤꯠ ꯊꯑꯣꯏꯗꯕ. ꯄꯄꯥ ꯑꯩ ꯗꯗꯥ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯍꯣꯡꯕ ꯉꯝꯂꯣꯏ. ꯑꯩ ꯊꯥꯖꯩꯌꯦ. ꯗꯗꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩꯌꯦ. ꯈꯪꯍꯧꯗꯦ ꯄꯔꯤꯅ ꯃꯆꯥꯅꯨꯄꯤꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ. ꯊꯥꯖ ꯄꯥꯈꯠꯅ ꯃꯣꯏꯕꯥ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ. ꯃꯈꯥ ꯇꯥꯅ ꯃꯗꯨꯒꯤ ꯋꯥꯍꯟ ꯈꯜꯂꯛꯂꯕ ꯅꯄꯥꯎ ꯐꯠꯇꯦ ꯍꯥꯏꯅꯣ. ꯆꯪꯉꯨ. ꯂꯥꯏꯖ ꯀꯞꯇꯨꯅ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ. ꯃꯣꯏꯕꯥ ꯑꯉꯥꯡꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕꯤ ꯅꯠꯇ꯭ꯔꯕꯅꯤ. ꯈꯨꯠꯁꯥꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯔꯦꯟꯖꯅ ꯍꯥꯏꯅꯕ ꯌꯥꯏ. ꯅꯪ ꯀꯩ ꯈꯪꯉꯤ ꯍꯥ. ꯅꯪ ꯀꯩ ꯈꯪꯒꯦꯕ. ꯃꯈ꯭ꯋꯥꯡ ꯃꯤꯠꯅ ꯆꯪꯁꯤꯟꯗꯨꯅ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇꯕꯗꯨꯅꯅꯦ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤꯁꯦ. ꯃꯤꯅꯥꯁꯨ ꯂꯥꯛꯑꯝꯃꯤꯗꯅ ꯂꯣꯏ ꯈꯪꯈ꯭ꯔꯦꯗꯅ. ꯃꯤꯁꯨ ꯃꯊꯪ ꯃꯊꯪ ꯈꯪꯅꯔꯛꯄ ꯇꯥꯕꯅꯤ. ꯑꯩꯈꯣꯏꯕꯨꯁꯨ ꯃꯥꯅ ꯌꯣꯜꯂꯦꯗꯅ. ꯃꯁꯤꯗ ꯏꯆꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ. ꯂꯥꯏꯖꯅ ꯃꯈꯣꯏꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯈꯤꯕꯗꯤ ꯅꯠꯇꯦꯗꯅ. ꯉꯁꯤ ꯅꯪ ꯁꯤꯕ꯭ꯔꯥ ꯑꯩ ꯁꯤꯕ꯭ꯔꯥ ꯑꯃ ꯇꯧꯅꯤ. ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ. ꯃꯗꯨ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ. ꯂꯥꯏꯖꯁꯨ ꯐꯃꯨꯡꯊꯛꯇ ꯐꯝꯊꯗꯨꯅ ꯀꯞꯆꯔꯤ. ꯗꯗꯥ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯕꯒꯦ. ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯕꯤꯕ ꯌꯥꯏꯗꯅ. ꯃꯁꯥꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ. ꯗꯗꯥ ꯑꯩ ꯂꯧꯕ ꯂꯥꯛꯄꯤꯌꯨ. ꯑꯩ ꯗꯗꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ. ꯑꯩ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯗꯗꯥ. ꯁꯣꯝꯗꯁꯨ ꯂꯥꯟꯖꯦꯟꯕꯒ ꯔꯥꯖꯀ ꯐꯝꯗꯨꯅ ꯃꯄꯥꯕꯨ ꯉꯥꯏꯔꯤ. ꯔꯥꯖꯅ ꯑꯁ ꯅꯣꯏ ꯅꯨꯄꯤ ꯍꯥꯏꯕ ꯈꯨꯆꯨꯁꯤꯗꯤ ꯑꯍꯤꯡꯒ ꯂꯦꯛꯅꯖꯥꯠꯂꯣ. ꯑꯩꯁꯨ ꯑꯍꯥꯟꯕꯅꯦ ꯈꯪꯗ꯭ꯔꯦ. ꯑꯗꯣ ꯇꯥꯗꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯌꯦ. ꯏꯕꯣ ꯅꯪꯁꯨ ꯐꯣꯟ ꯐꯥꯎꯗꯤ ꯇꯧꯗꯅ. ꯇꯧꯔꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯄꯥꯏꯈꯠꯂꯛꯇꯦ. ꯄꯥꯈꯠꯅ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯚꯥꯏ ꯄꯄꯥꯗꯣ ꯈꯨꯗꯣꯡꯊꯤꯕꯒ ꯅꯪꯂꯕ ꯖꯥꯠꯂꯥ. ꯍꯥꯏ ꯀꯩ ꯋꯥꯉꯥꯡꯅꯣ. ꯑꯐꯕꯗ ꯈꯜꯂꯨꯅꯦ. ꯂꯥꯟꯖꯦꯟꯕ ꯃꯄꯥꯟꯗꯨꯗ ꯃꯄꯥꯒꯤ ꯃꯥꯏꯀꯩꯇꯕꯨ ꯌꯦꯡꯂꯤ. ꯄꯨꯔꯥ ꯀꯣꯛꯇꯥ ꯑꯃꯅꯤ. ꯅꯇꯨꯗ ꯐꯥꯎꯗꯤ ꯐꯣꯟ ꯇꯧꯗꯅ ꯆꯠꯈ꯭ꯔꯕ ꯍꯪꯉꯨꯗꯅ. ꯀꯥꯎꯕꯨ ꯀꯥꯎꯏ. ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯖꯗ ꯀꯣꯜ ꯇꯧꯏ. ꯑꯗꯨꯕꯨ ꯑꯣꯐ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯑꯣꯐ ꯂꯩꯅꯦ. ꯅꯗꯥꯎꯗꯤ ꯊꯤꯗ ꯅꯦꯠꯂꯤ ꯑꯣꯏꯔꯔꯣꯏꯕꯣ. ꯊꯧꯕ ꯍꯣꯏꯁꯨ ꯗꯨꯀꯥꯟꯗ ꯂꯩꯕ ꯌꯥꯕ ꯂꯩꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯤ. ꯂꯥꯟꯖꯦꯟꯕ ꯃꯄꯥꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯕꯗ ꯍꯔꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯊꯧꯕ ꯒꯥꯔꯤ ꯈꯥꯝꯂꯕ ꯃꯇꯨꯡ ꯃꯆꯥꯕꯨ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗ ꯆꯪꯈꯤ. ꯂꯥꯟꯖꯦꯟꯕ ꯉꯛꯅ ꯃꯄꯥꯕꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯒꯨꯂꯥꯞꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ ꯆꯪꯒꯦ ꯇꯧꯕꯒ ꯄꯨꯄꯨ. ꯒꯨꯂꯥꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ. ꯄꯨꯄꯨ ꯄꯄꯥꯁꯨ ꯀꯩꯗꯧꯔꯒꯦ. ꯋꯥꯕꯒꯤ ꯑꯣꯏꯔꯝꯅꯤ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ. ꯄꯨꯄꯨ ꯀꯔꯤ ꯍꯥꯏꯅꯔꯛꯂꯒꯦ. ꯒꯨꯂꯥꯞ ꯃꯁꯨꯗ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯅꯨꯡꯉꯥꯏꯇ ꯏꯁꯨꯊꯣꯏꯕ ꯃꯗꯨꯒꯤ ꯃꯇꯥꯡ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ. ꯆꯪꯉꯛꯑꯣ. ꯔꯥꯖ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ. ꯒꯨꯂꯥꯞꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯆꯪꯈꯤ. ꯂꯥꯟꯖꯦꯟꯕ ꯉꯛꯅ ꯀꯩꯅꯣ ꯄꯨꯄꯨꯒ ꯄꯄꯥꯒꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ.
ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯅꯣ? ꯍꯣꯔꯦꯟ ꯆꯥꯛꯀ ꯆꯥꯔꯒ ꯇꯞꯅ ꯍꯪꯈꯤꯁꯤꯁꯦ. ꯂꯥꯛꯑꯣ ꯊꯦꯡꯉꯦ, ꯆꯥꯛ ꯇꯨꯝ ꯊꯣꯡꯂꯨꯔꯁꯦ. ꯊꯧꯕ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯐꯝꯊꯖ ꯃꯄꯤ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ. ꯅꯥꯎꯕꯤ, ꯗꯥꯕꯨ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯈꯨꯝꯃꯣ. ꯏꯆꯥ ꯊꯣꯏꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯏꯆꯥꯒꯤ ꯃꯤꯠꯀꯤ ꯄꯤ. ꯑꯩ ꯎꯕ ꯉꯝꯂꯣꯏꯌꯦ ꯅꯥꯎꯕꯤ. ꯗꯗꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯆꯥꯛꯅ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯦꯛꯁꯤꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯆꯕꯁꯨ ꯉꯝꯗ ꯋꯥꯅ ꯈꯥꯡꯂꯤ. ꯍꯦ ꯏꯁꯣꯔ, ꯀꯔꯤꯅꯣ ꯅꯍꯥꯛꯀꯤ ꯂꯤꯂꯥ ꯑꯁꯤꯕꯣ? ꯏꯐꯝꯗꯗ ꯃꯩꯁꯥꯛꯁꯦ ꯍꯥꯞꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯂꯦꯠꯇ ꯌꯥꯎꯔꯤꯕ ꯅꯥꯎꯕꯤꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯖꯗꯨꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯀꯔꯤꯅꯣ ꯑꯩꯅ ꯏꯆꯥꯗ ꯄꯤꯒꯗꯕ ꯄꯥꯎꯈꯨꯝ? ꯁꯣꯏꯗꯅ ꯍꯪꯂꯛꯈꯤꯅꯤ. ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯗꯥꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥꯏꯌꯣ. ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯈꯝꯆꯥ ꯀꯌꯥ ꯀꯌꯥꯗꯒꯤ ꯊꯨꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯥꯡꯕ ꯄꯥꯝꯗꯤꯌꯦ. ꯀꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯤ. ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯄꯨꯝꯕ ꯏꯆꯥ ꯊꯣꯏꯅ ꯈꯪꯂꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯕ? ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯄ? ꯅꯠꯇꯦ, ꯏꯆꯥ ꯊꯣꯏꯗꯤ ꯑꯩ ꯈꯛꯀꯤꯅꯦ. ꯑꯩꯒꯤ ꯏꯆꯥꯅꯦ, ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯦ. ꯆꯥꯛꯅ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯋꯥꯜꯗ ꯁꯨꯖꯤꯜꯂꯤ. ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯑꯁꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯅꯅꯣ? ꯃꯩꯆꯥꯛꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯞꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯅ ꯆꯥꯛꯅ ꯀꯞꯇꯨꯅ ꯂꯩꯃꯥꯏꯊꯛꯇ ꯑꯃꯨꯛ ꯐꯝꯊꯔꯛꯏ. ꯅꯥꯎꯕꯤ, ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯏꯆꯥ ꯊꯣꯏꯒꯗꯤ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯑꯩ. ꯅꯪ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩ ꯏꯆꯥ ꯊꯣꯏ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯍꯥꯞꯂꯕꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯂꯔꯣꯏꯌꯦ ꯅꯥꯎꯕꯤ. ꯗꯗꯥ ꯋꯥꯔꯦ ꯅꯥꯎꯕꯤ, ꯗꯗꯥ ꯋꯥꯔꯦ. ꯏꯆꯥ ꯊꯣꯏꯒꯤ ꯃꯤꯠꯂꯨꯄꯤ ꯑꯩ ꯎꯕ ꯉꯝꯂꯣꯏꯌꯦ ꯅꯥꯎꯕꯤ. ꯂꯟꯆꯦꯟꯕ ꯍꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯄꯨ ꯀꯧꯔꯝꯂꯒ ꯃꯄꯥꯕꯨ ꯀꯧꯕ ꯆꯪꯂꯛꯂꯤ. ꯃꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯄꯄꯥ. ꯊꯧꯕ ꯋꯥꯈꯜ ꯇꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯝꯕ ꯈꯨꯠꯇꯨ ꯉꯝꯗ ꯃꯈꯨꯠꯇꯨ ꯊꯥꯗꯔꯛꯇꯨꯅ ꯇꯞꯅ ꯇꯨꯝꯍꯜꯂꯛꯂꯤ. ꯂꯟꯆꯦꯟꯕ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯄꯄꯥ, ꯊꯣꯡ ꯍꯥꯡꯉꯣ. ꯆꯥꯛ ꯂꯣꯏꯔꯦꯕ. ꯄꯄꯥ. ꯊꯧꯕ ꯃꯄꯤꯗꯤ ꯁꯤꯟꯊ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯐꯥꯖꯤꯟꯖ. ꯏꯆꯥ ꯊꯣꯏ, ꯄꯄꯥ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ. ꯄꯨꯄꯨ ꯍꯣꯏꯒ ꯆꯥꯊꯣꯛꯂꯣ. ꯄꯄꯥ ꯆꯥꯗꯅ ꯇꯨꯝꯕ ꯌꯥꯔꯣꯏꯌꯦ. ꯑꯁꯦ, ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯄꯄꯥ. ꯏꯆꯥ ꯊꯣꯏ, ꯄꯄꯥ ꯀꯣꯛ ꯆꯤꯛꯇꯅ ꯍꯤꯗꯥꯛ ꯇꯩꯔꯦ. ꯆꯠꯂꯣ, ꯆꯥꯊꯣꯛꯂꯨꯔꯣ. ꯍꯣꯔꯦꯟ ꯈꯔ ꯌꯥꯡꯕꯒ ꯆꯥꯔꯒꯦ. ꯄꯄꯥ. ꯃꯄꯤꯗꯤ ꯁꯤꯟꯊꯖ ꯃꯆꯤꯟꯗꯨ ꯐꯥꯖꯤꯟꯗꯨꯅ ꯏꯆꯥ ꯊꯣꯏ, ꯄꯄꯥ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯂꯟꯆꯦꯟꯕ ꯎꯄꯥꯏ ꯂꯩꯇ ꯊꯣꯛꯂꯛꯂꯤ. ꯒꯨꯂꯥꯞ ꯃꯆꯥꯅꯨꯄꯥ ꯌꯥꯎꯔꯛꯇ꯭ꯔꯕꯗꯨꯒꯤ ꯃꯔꯝ ꯈꯪꯈꯤ. ꯂꯥꯛꯑꯣ, ꯅꯪ ꯄꯄꯥꯗꯤ ꯆꯥꯛ ꯂꯥꯝꯗꯦ ꯍꯥꯏꯔꯝꯕꯅꯤ. ꯂꯥꯛꯑꯣ, ꯏꯁꯨꯒꯤ ꯌꯦꯟꯁꯥꯡꯁꯦ ꯃꯅꯝꯒ ꯅꯨꯡꯁꯤꯈ꯭ꯔꯦ. ꯔꯥꯖꯅ ꯑꯩꯅ ꯊꯣꯡꯕꯅꯦ ꯄꯨꯄꯨ. ꯅꯪꯁꯨ ꯏꯁꯨꯅꯤꯗꯅ. ꯂꯥꯛꯑꯣ, ꯆꯥꯊꯣꯛꯑꯣ, ꯊꯦꯡꯂꯦ. ꯆꯥꯛ ꯆꯥꯕꯗꯤ ꯍꯧꯔꯦ. ꯂꯟꯆꯦꯟꯕꯗꯤ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯦ. ꯃꯄꯨꯗ ꯌꯦꯡꯗꯨꯅ ꯇꯞꯂꯛꯅ ꯄꯨꯄꯨ, ꯄꯄꯥꯁꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯄꯄꯥꯒꯤ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ. ꯍꯦꯟꯖꯤꯟꯅ ꯈꯟꯅꯨ ꯏꯁꯨ ꯊꯣꯏ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ. ꯑꯗꯣ ꯄꯨꯄꯨ, ꯂꯥꯏꯖ ꯍꯣꯏ ꯀꯩ ꯍꯥꯏꯅꯔꯒꯦ? ꯃꯈꯣꯏꯅꯗꯤ ꯑꯗꯨꯝ ꯌꯥꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯒꯨꯂꯥꯞ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯆꯥꯛꯇꯨ ꯍꯨꯛꯄ ꯉꯝꯗ ꯊꯥꯗꯗꯨꯅ ꯏꯁꯨ ꯊꯣꯏ, ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯁꯤ. ꯔꯥꯖ, ꯆꯥꯍꯧꯈꯣꯀꯣ, ꯄꯨꯄꯨꯗꯤ ꯑꯣꯛꯂꯣꯏ. ꯃꯈꯨꯠꯇꯨ ꯍꯥꯝꯗꯨꯅ ꯊꯣꯛꯈꯤ. ꯔꯥꯖꯇꯨ ꯆꯤꯡꯅꯕꯅ ꯊꯜꯂꯛꯂꯤ. ꯂꯟꯆꯦꯟꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯖꯗ ꯀꯣꯜ ꯇꯧꯏ. ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯑꯣꯞ ꯂꯩꯔꯝꯃꯤ. ꯂꯟꯆꯦꯟꯕ ꯆꯤꯡꯅꯅ ꯚꯥꯏ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯅꯤ. ꯚꯥꯏ, ꯑꯩ ꯏꯁꯥꯁꯦ ꯄꯥꯈꯠꯂꯛꯏ. ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯨ. ꯁꯤ ꯂꯣꯏꯔꯒ ꯑꯩ ꯃꯤꯅꯥꯗ ꯍꯪꯒꯦ. ꯃꯥꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯝꯕꯁꯨ ꯌꯥꯏ. ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯚꯥꯏ. ꯔꯥꯖꯇꯨ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ ꯑꯁꯦ ꯂꯣꯏꯁꯤꯜꯂꯁꯦ, ꯀꯥꯗ ꯆꯪꯂꯒ ꯍꯪꯂꯁꯦ. ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯤꯅꯥꯗ ꯀꯣꯜ ꯇꯧꯔꯤ. ꯂꯟꯆꯦꯟꯕꯅ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯃꯤꯅꯥꯅ ꯙꯔꯥꯖ. ꯃꯤꯅꯥ, ꯑꯩꯅꯦ ꯂꯟꯆꯦꯟꯕ. ꯃꯤꯅꯥ ꯋꯥꯔꯧꯅ ꯀꯩ ꯂꯩꯔꯦ? ꯂꯥꯏꯖꯒꯤ ꯐꯣꯟꯗꯣ ꯑꯣꯐ ꯂꯩꯔꯤ ꯀꯩꯒꯤꯅꯣ? ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ?
ꯉꯥꯡꯅꯒꯗꯕꯗꯣ ꯂꯥꯛꯂꯗꯤ ꯉꯥꯡꯅꯔꯝꯒꯗꯕꯅꯤ. ꯂꯥꯛꯇꯕꯅꯤꯅ ꯀꯔꯤꯕꯨ ꯉꯥꯡꯅꯔꯨꯅꯤ? ꯃꯤꯅꯥ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯄꯄꯥ ꯍꯣꯏ ꯈꯣꯡꯒꯨꯜ ꯐꯥꯎ ꯇꯥꯔꯝꯗꯦ. ꯂꯟꯆꯦꯟꯕ, ꯅꯣꯏ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯏꯐꯪ ꯄꯪꯖꯕꯤ ꯏꯃꯥꯟꯅꯕꯤꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯂꯥꯏꯅ ꯁꯥꯟꯅꯔꯤꯕ? ꯅꯨꯄꯤꯒꯤ ꯏꯖꯠ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯦ. ꯃꯥꯕꯨ ꯍꯥꯏꯖꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯨꯝꯅꯃꯛ ꯉꯥꯏꯔꯤ. ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯃꯥꯟꯅꯕꯤꯗꯣ ꯃꯇꯤꯛ ꯆꯥꯗꯦ. ꯗꯥ ꯍꯣꯏꯗꯤ ꯃꯇꯤꯛ ꯆꯥꯔꯦꯅ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯂꯟꯆꯦꯟꯕꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ. ꯃꯁꯥꯗꯨ ꯄꯥꯈꯠꯅ, ꯃꯤꯅꯥ, ꯑꯩ ꯑꯗꯨꯝꯕ ꯈꯟꯕ ꯃꯤ ꯅꯠꯇꯦ. ꯑꯩꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯖꯕꯁꯨ ꯃꯤꯅꯝꯕ ꯅꯠꯇꯦ. ꯑꯩ ꯂꯥꯏꯖꯕꯨꯗꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ. ꯑꯗꯨꯒ ꯑꯩꯒꯤ ꯄꯄꯥꯅ ꯑꯗꯨꯝꯕ ꯊꯕꯛ ꯇꯧꯔꯝꯅꯤ ꯑꯩ ꯊꯥꯖꯗꯦ. ꯊꯥꯖꯗ꯭ꯔꯗꯤ ꯍꯪꯕꯤꯌꯨꯔꯗꯅ, ꯌꯨꯝ ꯑꯃꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖ ꯀꯞꯇꯨꯅ ꯋꯥꯅ ꯂꯩꯍꯧꯕꯅꯦ. ꯃꯄꯥꯁꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯍꯧꯕꯅꯦ. ꯁꯥꯎꯕ ꯇꯥꯕꯅꯤ, ꯃꯤꯒꯤꯗꯤ ꯃꯆꯥꯅꯤ. ꯑꯩꯁꯨ ꯗꯥ ꯂꯟꯆꯦꯟꯕꯕꯨꯗꯤ ꯇꯁꯦꯡꯅ ꯋꯥꯔꯧꯏ. ꯃꯤꯅꯥ, ꯑꯩ ꯇꯁꯦꯡꯅ ꯉꯛꯏ. ꯍꯧꯖꯤꯛꯇ ꯈꯪꯉꯦ. ꯄ꯭ꯂꯤꯖ, ꯑꯩ ꯂꯥꯏꯖꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯖꯒꯦ. ꯃꯤꯅꯥ, ꯑꯩ ꯂꯥꯏꯖꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯖꯒꯦ. ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯥꯞꯄꯤꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯃꯣꯏ ꯃꯄꯥꯗꯣ ꯑꯩ ꯆꯪꯕ ꯉꯝꯂꯣꯏ. ꯀꯔꯤꯒꯤꯅꯣ? ꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯃꯥꯡꯗ ꯌꯣꯟꯒꯗꯕ ꯑꯣꯏꯗꯤ ꯀꯔꯤꯒꯤ ꯀꯥꯏꯍꯧꯕꯤꯔꯤꯅꯣ? ꯗꯥ ꯂꯟꯆꯦꯟꯕ, ꯅꯪ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯅꯤ. ꯗꯥꯕꯨ ꯎꯔꯨꯕꯗꯒꯤ ꯂꯥꯏꯖꯗꯣ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯄꯅꯦ. ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯗꯥꯒꯤ ꯃꯤꯡꯊꯣꯜꯗ ꯁꯣꯟꯖꯗꯨꯅ ꯂꯥꯛꯄꯅꯦ. ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯟꯆꯦꯟꯕ ꯈꯨꯝꯐꯝ ꯈꯪꯗ ꯔꯥꯖꯇ ꯐꯣꯟꯗ ꯄꯤꯔꯛꯏ. ꯔꯥꯖꯅ, ꯃꯤꯅꯥ, ꯇꯁꯦꯡꯅ ꯚꯥꯏ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛꯇꯅꯤ ꯈꯪꯂꯤꯁꯦ. ꯉꯁꯥꯏꯗꯒꯤ ꯂꯥꯏꯖꯗꯁꯨ ꯀꯣꯜ ꯇꯧꯔꯤꯕꯅꯦ. ꯈꯪꯗꯅ ꯂꯩꯇꯣꯡꯗ ꯁꯔꯨ ꯄꯥꯟꯗꯦ ꯃꯇꯥꯒꯨꯝ ꯉꯥꯡꯒꯅꯨ ꯅꯪꯁꯨ. ꯌꯥꯔꯦ ꯈꯪꯉꯦ ꯅꯪꯁꯨ. ꯅꯣꯏꯗꯤ ꯅꯨꯄꯥꯅꯦ, ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ. ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯕ ꯃꯇꯝꯗ ꯅꯨꯡꯁꯤ, ꯅꯨꯡꯁꯤꯗ꯭ꯔꯒ ꯇꯣꯛ. ꯅꯣꯏꯒꯤ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯕꯣ? ꯔꯥꯖꯁꯨ ꯈꯪꯁꯥꯎ ꯁꯥꯔꯛꯇꯨꯅ, ꯍꯦꯔꯥ ꯁꯨꯛꯊꯨ ꯃꯥꯟꯕꯤ, ꯆꯠꯂꯣꯍꯦ, ꯅꯪ ꯋꯥ ꯂꯧꯗꯦ. ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯑꯩꯅ ꯉꯁꯤꯕꯨ ꯀꯔꯤ ꯁꯥꯟꯅꯗꯅ? ꯊꯝꯃꯣ, ꯅꯁꯛꯇ ꯌꯦꯡꯅꯤꯡꯗꯦ. ꯁꯥꯎꯅ ꯐꯣꯟꯗꯨ ꯐꯠꯀꯛꯏ. ꯂꯟꯆꯦꯟꯕ ꯉꯛꯅ ꯃꯁꯥꯗꯨ ꯅꯤꯛꯅ, ꯚꯥꯏ, ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯃꯁꯤꯕꯨ ꯇꯁꯦꯡꯕ꯭ꯔꯣ ꯍꯥꯏꯌꯣ ꯚꯥꯏ. ꯑꯩꯁꯨ ꯆꯤꯡꯅꯔꯦ. ꯄꯥꯕꯨꯡꯒ ꯄꯨꯄꯨꯒꯁꯦ ꯂꯥꯛꯄꯗꯒꯤꯅꯦ ꯀꯩꯅꯣꯝ ꯇꯧꯔꯤꯕꯁꯦ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯆꯪꯉꯝꯗ꯭ꯔꯤꯕ? ꯑꯩ ꯄꯄꯥꯗ ꯍꯪꯂꯨꯈꯤꯒꯦ. ꯆꯠꯀꯦ ꯇꯧꯕꯒ ꯔꯥꯖꯅ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ, ꯚꯥꯏ, ꯍꯌꯦꯡ ꯏꯪꯅ ꯍꯪꯉꯨ. ꯄꯥꯕꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ. ꯃꯩꯊꯣꯡꯗꯣ ꯌꯥꯗꯦ. ꯆꯥꯛꯐꯥꯎ ꯆꯥꯗ꯭ꯔꯤꯕꯁꯤꯅꯤ. ꯄꯨꯄꯨꯁꯨ ꯃꯉꯥꯏꯔꯦ. ꯁꯦ, ꯍꯌꯦꯡ ꯍꯪꯂꯨꯁꯦ. ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯂꯥꯏꯖ ꯐꯃꯨꯡ ꯊꯛꯇ ꯐꯝꯖ ꯀꯞꯇꯨꯅ ꯂꯩꯔꯤ. ꯗꯗꯥ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯨ. ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯤꯔꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯣ? ꯍꯥꯏꯕꯤꯌꯨ ꯗꯗꯥ. ꯑꯩ ꯗꯗꯥ ꯌꯥꯎꯗꯅ ꯍꯤꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ. ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯑꯃꯨꯛꯇꯗꯤ ꯐꯥꯊꯕꯤꯔꯣ ꯂꯥꯛꯑꯣ ꯗꯗꯥ. ꯊꯥꯖꯩ. ꯑꯩꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯗꯗꯥ. ꯂꯟꯆꯦꯟꯕꯁꯨ ꯍꯤꯞꯊꯕ ꯐꯥꯎ ꯉꯝꯗ ꯄꯨꯛ ꯑꯃ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ. ꯂꯥꯏꯖꯗ ꯁꯣꯏꯗꯅ ꯀꯞꯂꯝꯒꯅꯤ. ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯅꯣ? ꯂꯥꯏꯖ, ꯅꯪ ꯀꯞꯀꯅꯨ. ꯗꯗꯥ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯋꯥꯟ ꯃꯤꯆꯥꯛ ꯑꯗꯨꯕꯨ ꯌꯦꯡꯖ ꯅꯥꯎꯕꯤꯒꯤ ꯁꯛꯇꯝꯕꯨ ꯅꯤꯡꯁꯤꯡꯖꯔꯤ. ꯅꯥꯎꯕꯤ, ꯗꯗꯥꯕꯨꯁꯨ ꯅꯅꯥꯛꯇ ꯂꯩꯅꯤꯡꯂꯛꯂꯦ. ꯍꯪꯂꯔꯅꯤ ꯋꯥꯍꯪ ꯀꯌꯥ. ꯑꯗꯨꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯑꯩꯅ ꯄꯤꯒꯗꯕ? ꯄꯔꯤ, ꯅꯪꯅ ꯌꯦꯠꯄꯁꯦ ꯏꯆꯥꯊꯣꯏ ꯐꯥꯎꯕ ꯊꯥꯗꯦꯀꯣ? ꯄꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯍꯦꯟꯅ ꯁꯥꯎꯔꯛꯂꯤ. ꯅꯪꯅ ꯅꯥꯎꯕꯤꯗ ꯋꯥꯍꯟꯈꯤꯕ, ꯃꯥꯒꯤ ꯃꯤꯠꯂꯨꯕꯤ ꯀꯪꯍꯟꯈꯤꯗꯕ ꯉꯁꯤꯐꯥꯎ ꯀꯥꯎꯗ꯭ꯔꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯦꯠꯂꯤꯕ? ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯐꯠꯇ꯭ꯔꯕ ꯅꯪꯗꯤ ꯅꯪꯒꯤ ꯏꯗꯤ ꯀꯩꯗꯧꯅꯨꯡꯗ ꯏꯆꯥꯒꯤ ꯃꯁꯥꯗ ꯇꯤꯜꯍꯜꯂꯣꯏ. ꯅꯣꯡꯉꯥꯜꯂꯗꯨꯅ ꯂꯟꯆꯦꯟꯕ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯄꯥꯗꯤ ꯃꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ. ꯐꯣꯟ ꯇꯧꯒꯦ ꯇꯧꯕꯁꯨ ꯐꯣꯟꯁꯨ ꯐꯃꯨꯡ ꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯄ꯭ꯔꯞ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤ. ꯄꯨꯄꯨ,
ꯄꯄꯥ ꯀꯥꯏ ꯆꯠꯈꯤꯕꯅꯣ? ꯒꯨꯂꯥꯞ ꯉꯛꯅ ꯑꯌꯨꯛꯁꯤꯗ ꯀꯥꯗ ꯂꯩꯔꯝꯅꯤꯗꯅ. ꯂꯩꯇꯦ ꯄꯨꯄꯨ. ꯄꯨꯄꯨ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ. ꯉꯔꯥꯡ ꯀꯔꯤ ꯇꯧꯕꯒꯤ ꯂꯥꯏꯖ ꯍꯣꯏꯗ ꯆꯪꯂꯝꯗꯕꯅꯣ? ꯍꯥꯏꯌꯨ ꯄꯨꯄꯨ. ꯀꯔꯤꯒꯤꯗꯃꯛ ꯃꯣꯏꯗ ꯆꯪꯂꯝꯗ꯭ꯔꯤꯕꯅꯣ? ꯒꯨꯂꯥꯞ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗꯦ. ꯄꯨꯄꯨ, ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯐꯪꯐꯝ ꯊꯣꯛꯑꯦ. ꯍꯥꯏꯌꯨ ꯄꯨꯄꯨ. ꯉꯔꯥꯡ ꯀꯔꯤꯒꯤꯗꯃꯛ ꯂꯥꯏꯖ ꯍꯣꯏꯗ ꯆꯪꯕꯤꯔꯝꯗꯕꯅꯣ? ꯏꯁꯨꯊꯣꯏꯕ, ꯇꯁꯦꯡꯅ ꯄꯨꯄꯨꯁꯨ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯃꯛꯅꯤ ꯅꯄꯥꯗ ꯍꯪꯂꯤꯕ. ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯍꯥꯏꯗꯦ. ꯄꯨꯄꯨꯁꯨ ꯈꯪꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯄꯨꯄꯨ ꯆꯤꯡꯅꯩ. ꯅꯄꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩ ꯍꯥꯏꯕ. ꯄꯨꯄꯨ, ꯑꯗꯨꯕꯨ ꯍꯥꯟꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯏ. ꯄꯄꯥꯅ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯃꯛꯅ ꯍꯥꯏꯈꯤꯕꯅꯤ. ꯃꯤꯗꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯂꯥꯏꯖꯗ ꯅꯨꯄꯤꯅꯤ. ꯃꯤꯅ ꯃꯥꯕꯨ ꯀꯔꯤꯅ ꯍꯥꯏꯕꯤꯔꯝꯅꯤ? ꯆꯦꯜꯂꯨꯕꯃꯛꯇꯤ ꯅꯠꯇꯦꯗꯅ. ꯍꯦꯟꯅ ꯈꯟꯖꯤꯟꯐꯝ ꯊꯣꯛꯇꯦ. ꯄꯨꯄꯨ, ꯅꯄꯥ ꯂꯥꯛꯄꯒ ꯄꯨꯟꯅ ꯍꯪꯂꯁꯤ. ꯅꯪꯅ ꯈꯪꯗ꯭ꯔꯤꯕꯒꯨꯝ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ. ꯂꯟꯆꯦꯟꯕꯨ ꯎꯄꯥꯏ ꯂꯩꯇ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯁꯥꯎꯅ ꯐꯝꯊꯩ. ꯔꯥꯖꯅ ꯀꯩ ꯍꯥꯏꯔꯒꯦ ꯄꯥꯕꯨꯡꯅ? ꯄꯄꯥ ꯌꯨꯝꯗ ꯂꯩꯔꯝꯗꯦ. ꯄꯨꯄꯨꯁꯨ ꯈꯨꯝꯂꯛꯇꯦ. ꯑꯌꯨꯛꯁꯤꯗ ꯄꯥꯕꯨꯡꯗꯤ ꯀꯥꯏꯗ? ꯚꯥꯏ, ꯅꯪ ꯐꯨꯡꯒꯠꯈꯤꯅꯨ. ꯑꯗꯨꯗꯤ ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯪꯂꯒ ꯈꯪꯒꯗꯧꯔꯤꯕꯁꯦ? ꯍꯥ, ꯀꯅꯥꯗꯅꯣ? ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ. ꯅꯠꯇ꯭ꯔꯗꯤ ꯄꯥꯕꯨꯡꯅ ꯅꯪꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛꯇ ꯊꯤꯡꯒꯗꯕ ꯅꯠꯇꯦ. ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯄꯥꯕꯨꯡꯅ ꯅꯪꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ, ꯅꯪꯒꯤꯗꯃꯛ ꯎꯠꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤ ꯇꯥꯏꯕꯪꯁꯤꯗ ꯑꯇꯥꯡꯕꯅꯤ. ꯂꯟꯆꯦꯟꯕꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯗꯨꯅ ꯑꯁꯥꯎꯕ ꯅꯃꯥꯡ ꯑꯣꯏꯅꯅ ꯈꯟꯕ ꯋꯥꯈꯜꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯄꯨꯔꯛꯂꯣꯏ. ꯏꯪꯅ ꯇꯞꯅ ꯀꯔꯤꯒꯤꯗꯃꯛꯅꯣ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯇꯧꯒꯗꯕꯅꯤ. ꯃꯔꯝ ꯂꯩꯇꯅ ꯄꯥꯕꯨꯡꯅ ꯃꯐꯝꯗꯨꯗ ꯆꯪꯂꯝꯗꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦ. ꯂꯟꯆꯦꯟꯕ ꯂꯥꯡꯇꯛꯅꯅ ꯃꯔꯝꯗꯨꯅꯤ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕ. ꯃꯔꯝꯗꯨꯅꯤ. ꯆꯠꯂꯣꯏꯗꯕ ꯑꯣꯏꯗꯤ ꯀꯔꯤꯒꯤ ꯍꯪꯂꯛꯂꯤꯕꯅꯣ? ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯕꯤ ꯂꯥꯏꯖꯕꯨ ꯀꯔꯤꯒꯤ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤꯕꯅꯣ? ꯑꯩ ꯈꯪꯗꯦ. ꯍꯧꯖꯤꯛ ꯂꯥꯏꯖ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ. ꯃꯔꯝꯗꯣ ꯍꯥꯏꯅꯤꯡꯂꯕꯗꯤ ꯉꯔꯥꯡꯅ ꯍꯥꯏꯔꯝꯒꯅꯤ. ꯁꯦ ꯇꯣꯛꯂꯣ. ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯏꯔꯦꯟꯖꯅ ꯏꯪꯅ ꯇꯞꯅ ꯍꯪꯉꯨ. ꯂꯥꯏꯖ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯤ. ꯊꯥꯖ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯅ ꯀꯧꯕ ꯆꯪꯂꯛꯂꯤ. ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ ꯐꯝꯊꯔꯛꯇꯨꯅ, ꯂꯥꯏꯖ, ꯑꯗꯣꯝꯅ ꯁꯨꯝ ꯈꯟꯖꯤꯟꯗꯨꯅ ꯀꯞꯂꯕꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ. ꯂꯥꯛꯑꯣ. ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ. ꯆꯥꯊꯣꯛꯂꯣ ꯂꯥꯛꯑꯣ. ꯃꯃꯥ, ꯑꯩ ꯆꯥꯅꯤꯡꯗꯦ. ꯊꯥꯖ ꯅꯨꯡꯉꯥꯏꯇ ꯃꯆꯥꯒꯤ ꯀꯣꯛ ꯅꯥꯟꯊꯕꯤꯗꯨꯅ, ꯏꯃꯥꯒꯤ ꯂꯥꯏꯖ, ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ. ꯏꯆꯥꯅ ꯋꯥꯔꯤꯕꯗꯣ ꯃꯃꯥ ꯈꯪꯗꯕ ꯅꯠꯇꯦ. ꯅꯪ ꯄꯄꯥꯁꯨ ꯁꯥꯎꯕꯒꯤꯅꯤ. ꯏꯪꯅ ꯇꯞꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ. ꯃꯃꯥ, ꯑꯩ ꯐꯣꯟꯗꯣ ꯄꯤꯕꯤꯌꯨ. ꯑꯩ ꯗꯗꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯖꯒꯦ. ꯍꯧꯖꯤꯛꯇꯤ ꯅꯄꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯂꯒ ꯄꯤꯒꯦ. ꯆꯥꯛ ꯍꯥꯟꯅ ꯆꯥꯁꯦ. ꯀꯨꯝꯃꯛꯑꯣ. ꯁꯣꯝꯗꯁꯨ ꯂꯟꯆꯦꯟꯕ ꯇꯧꯐꯝ ꯈꯪꯗꯦ. ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯗꯨꯀꯥꯟꯗ ꯆꯠꯂꯨꯏ. ꯃꯄꯥꯁꯨ ꯂꯩꯔꯝꯗꯦ. ꯑꯃꯨꯛ ꯍꯟꯗꯨꯅ ꯑꯣꯐꯤꯁꯇ ꯆꯠꯂꯨꯏ. ꯑꯗꯨꯁꯨ ꯃꯄꯥ ꯂꯩꯔꯝꯗꯦ. ꯔꯥꯖꯅ ꯌꯨꯝ ꯆꯠꯁꯤꯜꯂꯛꯑꯣ. ꯄꯄꯥ ꯂꯥꯡꯕꯁꯨ ꯌꯥꯔꯦ. ꯑꯃꯨꯛ ꯍꯟꯗꯨꯅ ꯃꯄꯥ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ. ꯑꯗꯨꯁꯨ ꯂꯩꯔꯝꯗꯦ. ꯂꯟꯆꯦꯟꯕ ꯉꯛꯅ, ꯀꯥꯏꯗꯅꯣ ꯄꯄꯥꯅ ꯆꯠꯀꯗꯕ? ꯑꯇꯩ ꯃꯐꯝ ꯄꯄꯥꯅ ꯂꯩꯕꯗꯤ ꯈꯪꯗ꯭ꯔꯦ. ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯍꯪꯂꯨ. ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯅꯤ. ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯔꯥꯖꯁꯨ ꯆꯠꯈ꯭ꯔꯤ. ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛ ꯒꯨꯂꯥꯞ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ. ꯂꯟꯆꯦꯟꯕꯁꯨ ꯃꯩ ꯃꯨꯊꯠꯇꯨꯅ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯑꯃꯝꯕ ꯂꯛꯇꯨꯗ ꯂꯩꯈ꯭ꯔꯤ. ꯊꯧꯕ ꯉꯁꯥꯏ ꯃꯈꯩ ꯒꯦꯠꯇ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯆꯪꯕ ꯉꯝꯗ ꯂꯩꯔꯝꯕꯅꯤ. ꯏꯆꯥꯊ꯭ꯋꯥꯏ, ꯅꯪ ꯄꯄꯥꯕꯨ ꯋꯥꯔꯧꯒꯅꯨ. ꯄꯄꯥꯅ ꯄꯤꯒꯗꯕ ꯄꯥꯎꯈꯨꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯄꯥ ꯈꯪꯗ꯭ꯔꯤ ꯏꯆꯥꯊ꯭ꯋꯥꯏ. ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯄꯄꯥꯒꯤ ꯊ꯭ꯋꯥꯏ, ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯊꯣꯏꯗꯣ ꯑꯣꯏꯍꯟꯅꯤꯡꯂꯦ. ꯅꯪꯒꯤ ꯅꯆꯤꯟ ꯃꯆꯥꯗꯨꯅ ꯅꯨꯡꯁꯤꯅ ꯄꯄꯥ ꯄꯄꯥꯅ ꯀꯧꯕꯗꯣ ꯉꯁꯤꯗꯤ ꯄꯄꯥ ꯌꯥꯝ ꯇꯥꯅꯤꯡꯂꯛꯂꯦ. ꯏꯆꯥꯒꯤ ꯀꯔꯝꯕ ꯁꯛꯇꯝ ꯎꯒꯅꯤ ꯍꯥꯏꯕ ꯄꯄꯥ ꯈꯪꯗ꯭ꯔꯦ. ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯃꯥꯅ ꯋꯥꯈꯤꯕꯗꯨꯝꯅ ꯑꯃꯨꯛ ꯎꯔꯛꯂꯕ ꯄꯄꯥꯗꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯊꯣꯛꯂꯔꯣꯏ. ꯏꯆꯥꯅ ꯋꯥꯔꯕꯗꯤ ꯅꯪꯒꯤ ꯃꯃꯥꯁꯨ ꯋꯥꯒꯅꯤ. ꯊꯣꯏ, ꯅꯪ ꯄꯄꯥꯕꯨꯗꯤ ꯋꯥꯔꯧꯒꯅꯨ. ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯁꯨ ꯉꯝꯗ. ꯀꯔꯤꯅꯣ
ꯑꯩꯅ ꯏꯆꯥꯗ ꯄꯤꯒꯗꯕ ꯄꯥꯎꯈꯨꯝ꯫ ꯅꯣꯡꯗꯣꯜ ꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯅꯥꯎꯕꯤ ꯃꯆꯤꯟꯗ ꯋꯥꯅ ꯁꯣꯟꯖꯔꯝꯂꯒ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯏꯃꯨꯡꯒꯤ ꯀꯥ ꯃꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯟꯆꯦꯟꯕ ꯇꯨꯝꯈ꯭ꯔꯕꯣꯏ ꯈꯟꯅ ꯆꯪꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯋꯥꯔꯧꯕ ꯈꯣꯟꯖꯦꯜꯅ "ꯕꯕꯥ